ꯑꯩꯈꯣꯏ ꯄꯨꯔꯨꯛ ꯁꯧꯕꯒꯤꯗ ꯂꯥꯛꯑꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯅꯝꯖꯔꯛꯑꯒꯦ ꯃꯤ ꯉꯁꯤꯗꯤ ꯌꯥꯝ ꯌꯥꯝꯃꯦ ꯍꯟꯗꯛꯀꯤꯁꯤꯅ ꯑꯗꯣ ꯃꯤ ꯌꯥꯝꯕꯗꯨꯅ ꯄꯥꯔꯀꯤꯡ ꯇꯧꯕꯁꯦ ꯑꯩ ꯒꯥꯔꯤꯁꯦ ꯃꯅꯤꯡꯗ ꯈꯥꯝꯃꯦ ꯂꯧꯕꯨꯛ ꯑꯁꯤꯗ ꯈꯥꯝꯃꯦ ꯑꯗꯨꯒ ꯁꯤ ꯃꯌꯥꯝ ꯂꯥꯛꯅꯔꯤ ꯑꯗꯣ ꯃꯅꯤꯡꯗ ꯃꯤ ꯌꯥꯝ ꯆꯤꯜꯂꯦ ꯌꯦꯡꯉꯁꯤ ꯁꯦꯝꯁꯟꯅꯦ ꯑꯗꯨꯒ ꯃꯃꯥꯅꯦ ꯑꯩꯅꯦ ꯄꯨꯂꯞ ꯂꯥꯛꯑꯦ ꯀꯌꯥꯔꯛ ꯁꯨꯔꯦ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯑꯕꯨꯡꯉꯣꯒ ꯃꯃꯥꯒ ꯌꯥꯎꯔꯒ ꯂꯥꯛꯄꯁꯦ ꯑꯍꯨꯝꯂꯛ ꯁꯨꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯑꯩꯅ ꯂꯥꯛꯄꯅ ꯃꯉꯥꯔꯛ ꯁꯨꯔꯦ ꯍꯟꯗꯛꯀꯤꯗꯨꯒ ꯃꯉꯥꯔꯛ ꯒꯥꯔꯤ ꯈꯥꯝꯐꯝꯁꯦ ꯆꯟꯗ꯭ꯔꯦꯕ ꯑꯁꯤꯗ ꯑꯕꯨꯡ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯠꯂꯨꯗꯅ ꯆꯣꯡꯉ ꯆꯠꯂꯤꯗꯣ ꯁꯦꯝꯁꯟꯁꯦ ꯍꯔꯥꯎꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯦ ꯍꯔꯥꯎꯕ꯭ꯔꯥ ꯑꯣꯇꯣꯗ ꯂꯥꯛꯅꯕꯁꯨ ꯌꯥꯝ ꯌꯥꯎꯔꯤꯖꯥꯠꯅꯤ ꯒꯥꯔꯤꯁꯦ ꯈꯔ ꯊꯧꯖꯤꯜꯂꯛꯄ ꯌꯥꯅꯤꯕ ꯑꯗꯨꯝ ꯈꯥꯝꯕ ꯑꯩꯈꯣꯏ ꯑꯥꯗ ꯈꯥꯝꯕꯅꯤ ꯇꯧꯔꯤꯁꯦ Rajkumar! ꯑꯩ ꯒꯥꯔꯤ ꯁꯥꯏ ꯊꯧꯖꯤꯜꯂꯛꯑꯒꯗꯧ ꯄꯣꯠ ꯆꯩ ꯌꯣꯟꯕ ꯃꯌꯥꯝ ꯀꯕꯣꯛ ꯌꯣꯟꯕ ꯀꯕꯣꯛ ꯁꯥꯟꯅꯄꯣꯠ ꯀꯩꯀꯥ ꯌꯣꯜꯂꯤ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯌꯧꯁꯜꯂꯛꯑꯦ ꯍꯧꯖꯤꯛ ꯕꯂꯞ ꯄꯔꯦꯡ ꯊꯥꯜꯂꯤ ꯅꯨꯡꯗꯥꯡꯗꯗꯤ ꯌꯥꯝ ꯐꯖꯅꯤ ꯀ꯭ꯌꯨꯅꯤ ꯂꯦꯞꯄꯤꯁꯦ क्यों लेपी लेप्सल जरा लेपी नुका थंगा बांग लेपी लेपो लोइना याचन नकपदा एकोई मैरा कटमा हाइबा थौरम अमसु नगाई फदना तोक्तबा यादबा थौरम अमा लैबना मरम मोइदना हाइबा सि एकोई खरक खजि खोंलै खुजिन जबनी मसिगिदमतसु थौगलोइ सिंना मारो बिदनबा नोलुनने सिंजरी मथां कुमोल लाकपदा खरक खजि गंदा लेंबिरक्तुना थौगल तोबिरनबगिदमतसु मागदौनना माटोन सिमा कच्चगे mi am chile handak kin mi sin chila bom tol
제가 고용이보다 Kênh năm này ai đâu muốn liếc đi Leto na raza, leto. 이제 마탕 땅 뒤에 이거 아, 시원한 거네. 이야매. 이제 라이크 그럼 해야 돼. Kêu lên tiền phải sao đi? 지나 만능 역설래. 이 그칠 없네. 니네, 살라. Thank you.
ꯌꯥꯔꯕ 돌려야지 아코이 돌려야지 컬러링 악상 가게 음만 해야지 아도 아코이 돌려 미징아 시디 찐 만드는 게 아무 안 따드래 아도 가리지 아다 타면 코너 상상에 아도 얌 누가이범나 한덕티 거기 이부도 보룩 쇼비 시기 타우니 토람제 미얌 야메 시기 아도 깨마티 얌 누가이범네 하이따레 거이나 아니 좀 간자보다 아도 ngasi video ju khoi gi mi yaman na nambam na phum gi am tal re adur mayam sida khoi gi mapung pha da hai gadra ka ni nuai ta yo su mayam madum ngak pi gani adu loina na ngasi gi video si matang swai da lo sin jar ga adur mayam dai jar kanglai pai ma na yai phare